Kaungna lauba exam Thaba Chatkadaba candidates flight cancel Tourakpadagi airport ki authority ga Ungkhatkhre. Central Agricultural University ki assistant registrar laubagi exam ama hayeng Guwahati da pung mapandagi hauduna pangthokadaba exam ama yauba Chatkadaba candidates Alliance air flight khudakta cancel Tourakpadagi Imphal International Airport ta Ungkhatnaba thokre. Hariba flight asi ngasi ayuk pung 8 da Imphal thadoktuna pung ama pairaba matung pung 9 da Guwahati yogadaba flight ni hairi. Makha chatpa yabagi khudong chaba leitaba amadi airport authority na atopa flight ama sinbidabana candidate tararom exam asi thaba phangloidorisu pawasina hairi. Thodok asigi matangda exam asida saruk yaba chatkadaba Ronald na paumi singa unabada phongdorakpa wafamdi aikhoi hayeng pung 9 gi exam gi damak chatkadaba Alliance air flight asi ngasi chatnaba sem sabani adumapu flight asi karigumba cancel tawre haibagi information amata pirakpa tawdana aikhoi chatnabagi airport yauroklaba matungda flight asi cancel tawre hairakpani exam gi damak chatkadaba oibana atopa flight ama sinbinaba airport ki mari leinaba authority da thamlabasu authority na Manipur issue khangdaba manba maongda Imphal to Aizol chatlu haiba wafam thamlaki haire makoina makha tarakpa wafamda Karigumba emergency anaba pugadaba oirabadi madugi daita kanana pugani aikhoi exam thagadaba candidate singi yengduna hayengi exam nangnaba atopa flight sinbiyu haiba wafamsu mari leinaba authority singda appeal tawki hairi